Tongan i pau khara mayam da update pijarake. Landa Leikhidraba BSF ki Constable Deepak ki asiba hakchang ngasi puraklagani. Kashmir gi Pahalgam gi terrorist attack matung India Pakistan ki marakta soknariba lan adda Leikhidraba Manipur dagi BSF Constable Deepak chingam kham ngasi numidung bapung amaga minute tara tabada Indigo gi flight number 635118 ta Imphal puraklagani. Leikhidraba Constable asi yaripo yambe makha lakai dagini hokiba tang tara gi ahing nongyaida Pakistan Jammu Kashmir gi RS pura sector da chatharkiba attack amada sokpadagi laikat na khraba matung ngarang laikat na bangamdana Leikhidrabani. Leikhidraba gi thawai haksang adu hayeng nungthil Imphal International Airport ta hek thunglabaga haikat laikat tamlaba matung mahaki ponafam lamdam yaripo makha lakai da puduna awang bathaki ikai khunaba utuna aroiba mathau mangam pangthokani haire. BSF ki Constable Deepak Singakham Leikhidraba former Chief Minister N Birena thamoi sukna awa phongdorle. Former Chief Minister na social media da thagalaki post amada Deepak Singakham Jammu gi RS pura sector da masagi mathau pangthoklingai da sokpadagi laikana bangamdana Leikhidrabani. Mahak Manipur ima ki achangba maparini mahakna Manipur gi maitei ama oina leibak asigi da makka thokiba amasung miyam ngak senaba hotnabada lawkiba thodang adu kaungamdana lehoragani. Mahaki Mathauna Maringjel adu awang thakta ikai khumnaba uli. Leikhidraba Deepak ki imung manungna thengnariba awaba khudingmaktasu saruk yabaga loinana bangba mateng khudingmak pangani haina phongdorgali. Singjamai Kendra ki MLA Khemchan Congress ki MLA Megachandra nasu Deepak Leikhidraba da awaba phongdorgali. Atopa pau amada ceasefire matung nomai kaunaba lepkhibadagi umkhanaba leirabasu airport kunthani thoi amo hana hangdokre. Pakistan amasung India leibak ani gi marakta ceasefire tawkhibadagi umkhanabana maram oil service cancel tawkhiba airport kunthani thoi nauna hangdokre. Handi airport sing asi Pakistan amasung India leibak ani umkhanabana maram oiraga May 35 fawba airport sing asi thingjinkhibani adumakpu ngasi civil aviation ministry gi maikaidagi airport kunthani thoi hangdokre. Masina maram oiraga passenger sing makoina tonggadorba airline sing adugi flight status sing check tawnaba amasung flight sing adugi mari leinaba latest information sing airline website sing dagi monitor tawnaba khangankre. Nauna hangdokraba airport sing adu ayambana leibak asigi northern amasung western region sing dani hangdokraba airport sing adugi manungda Ambala Amritsar Andampur Jammu amasung Srinagar yauri amaromda India amasung Pakistan leibak ani gi marakta ceasefire tawnakhaba matung hojik phawbagi oina makhal amatagi nongmai kamnaba amasung missile attack na chingbu chathabagi paw leite. Ceasefire na maram oiraga hojik phawbagi oina santi leiri. Haukiba nomaijing amasung ningthaw numitki numidangda union territory asida karigumba thodok amada thokiba paw leite. Adumakpu haukiba May 10 gi numidangdadi Jammu and Kashmir gi jaga khara drone sing paibagi khudam khara phangkhe. Thodok aduda India gi maikaidi karigumba ceasefire thugaraklabadi madugi chap chaba pakhum pigini haina Pakistan da warning pi kharba matungdagidi hojik santi oire haire. Atopa pau amada amuk Kuki MLAsing Anoub laingak ama semnaba hotnabada mateng pangnaba phirep lawrakpasi afaba khongthang amani. Rameswar Manipur gi Kuki MLAsing amadi atai MLAsing su anauba luchingba ama khanduna laingak ama semba pamle. Masigidama Kuki MLAsing Anoub laingak ama semnaba hotnabada mateng pangnaba phirep lawrakpasi afaba khongthang amani haina Kairau Kendra gi MLA Laurembam Rameswar na phongdokre. Wafam asing asi Sanamahi kiyongda leiba lai khurumphamda lakhiba MLA Rameswar na thomising unabada mahara phongdokhibani. Mahara makhadana hai anauba laingak ama semnaba Bharat ki Prime Minister amadi Union Home Minister da haijakhibasu laikhre. Aduna athuba matamda soidana anauba laingak ama slaklagani. Laingak sembagi mathau taraba MLA sing sugadore. Senior MLA kharasu hojik wari sanaba loire. Nahal makai laingak semba ngamdana leirakiba adu center na kari phirep lawrakpagi haibadu ngaiduna leirakibani haiki. Mahara makhatana phongdokhibada hojik president rule thamlakpa tha ahum surakle. Ruling gi laingak semba yaba masingdagi hendoktuna MLA yankhai manga leirambani adubu MLA amadi Leikhitre. Hojik MLA yankhai mari lei. Masigi manungda Kuki MLA tara khaidokharbasu lemhauribasing aduna hayengmak laingak semba yabani adubu khwaidagi laibak thibadi maitegi amana amabu singthanaba waikhugi culture ama leiba chief minister amadi minister oiningba masing yamlakpana laingak semba ngamdana lakhibani haiki. Mahakna hai anauba laingak ama semnabagidama Kuki MLAsing amadi Kuki gi CSO singi oiba mifam ama May 19 da Kangpupida pangthoknaba thawrang tawri. Kuki MLAsing na lawrakliba
खोंथांग असी करमना येंबा याबगे हाइना पाउमीसिंगना हंगबा वहांगी पाखुम पिरदुना MLA रामेश्वरना फोंदोखिबददी लैंगाक अमा सेमबा हाइबसी मैतै अमदि कुकी सिंग लोइना पामी अनौबा लैंगाक अमा सेमनबा होनाबदा कुकी MLA सिंगना मतेंग पांगलकपसी यामना फै हौजिंग नेशनल हाईवे सिंगदा चटपा यानबा अमदि लमदमसिदा शांति पुरंगबा होनाबदा माइकै अनिमगना कथोकनबा अमा चंगी तंपाकता लैरिबा MLA सिंगना आइगी इसागी ओइबा वाखलोन थादोकनरगा लैबाककिदमक खल्लगा अनौबा लैंगाक अमा अथुबा मतमदा सेमलबदि मियामना अदुकी मतिक फना सोनागनी लोइना हंदक BJP की नॉर्थ ईस्ट इंचार्ज समित बट्राना मणिपुर लाक्लंबा अदु अखोइगी लुचिंगबा स्पीकर अमदी MLA खेमचान हक्थेनना उनदुना वारी सनरमी अदुबु अखोइदी उनहौद्रे समित बट्राना MLA सिंगी रिपोर्ट लौरगा होम मिनिस्टर द पिसिनगनी हाइबगी पाउदी फंगबा लೈ हाइखे अतोपा पाव अमदा मोबाइल फोन अमदी स्मार्ट वॉच हुरानबदा चेनबनी हाइबा मियोय मरी फागतख्रे लुपा लाख 5 मखाइरोंगी ममल ओगदबा मोबाइल फोन 19 अमदी स्मार्ट वॉच गाड़ी अनि हुरान खिबगा मरी लेनना पुलिसना लौखलखिबा केसता हुरानबगी थौदोददा चेनबनी हाइबा मियोय मरी ngarang फागतपा ngamle हाइरे पुलिस की पाव असिना हाइ फागलबा मियोय मरी अदुदी उरिपोक पोलेम लैकाइदगी हौजिंगना थांगमैबन युमनाम लैकाइदा लैबा तखेलनबम नोंसाबा सिंहा सही कुन लमसांग बाजारदगी प्रीतम मरांगथेम सही 19 मयांग लंजिंग तमांग सोरोक मपालदगी माइमोम एडिशन सही 19 अमदी अवांग खुनौ मया लैकाइदगी लाइसरम अकु सिंहा सही 19 कवि मकोय मरीदगी मोबाइल फोन 13 4 व्हीलर अमा स्मार्ट वॉच अमा फंगले हाइरे नाका मरोम दंगला NIA ना लौखलकपा केस अमा गमरी लेना मियो एमसु मणिपुर पुलिस की कांगबुना फारे हाइरे फार मियो अदुना वांगबल मनिंग लैकाइदगी सगोल सेम सनातोंबा सिंहा सही 19 कवि मंगोंदगी मोबाइल फोन अमा सिम कार्ड अनि अमा सुफागत पंगमले हाइरे अतोपा पाव अमदा इंडियन फोर्स सिंगना पाकिस्तान की ड्रोन सिंग ngarang ahing kapthakhibaga loinana artillery cell sing thugaikre USA na mapung oina thodang lauduna India amadi Pakistan anigi marakta songnariba lan maika animakta yanaba purakwadagi ngarang numidang pung 5 dagi ceasefire tawnakhrabasu Pakistan na ceasefire gi yanabagi wafam adu thugaiduna ngarang numidang Jammu and Kashmir gi Baramulla district amadi line of control nangnana leiba mafam singda drone strike setaduna Landa kre pawsin hai dabani gi marakta ceasefire sanare haina lauthokraba matung ngarang numidang pung 3 30 rom taba matamda Pakistan gi maika digi international border oiriba Equinor, Rajouri, Palanwala sector amadi RS pura sector da artillery cell sing captain magaloina drone attack satharaki hairi Pakistani maikedi satharkebe attack aduda Jammu gi Sampa district Srinagar gi Rajouri gi sector amasung Palanwala sector gi mafam singda samanaba maungda adumak satharaki Pakistan sathaki pathong aduna India gi maikedi gi su handuna pakhumpi ki India air defense system amadi Indian force singna Pakistan की ड्रोन सिंग कापथखिबगा लोइनाना आर्टिलरी सेल सिंग सेंटर सिपेटेड तौखि हाइरे पाकिस्तान की लुजदब थोंग अदुदा असाव फोंदोनदुना जम्मू एंड कश्मीर की चीफ मिनिस्टर ओमर अब्दुल्ला मफम असिदा सीजफेयर लैते श्रीनगर सिटी दा पाकिस्तान लंदारकपगी अहुब मखोल क्या तारे प्रजा मयाम मिपाइनरे एयर डिफेंस यूनिट सिंगना पोजीशन लौबगा लोइनाना पाकिस्तान की मथक्ता पाखुम पीगदबनि हाइना फोंदोके इंडिया की फॉरेन सेक्रेटरी विक्रम मिसरी ना पमिसिंग उनबा अमदा फोंदोखिबदना भारत अमदी पाकिस्तान अनिगी मरक्ता यानखिबा सीजफेयर की वफम अदु पाकिस्तान ngakna chatre masina India na तराइना लौदे सीजफेयर थुगाइदुना पाकिस्तान की लानमी सिंग चथरखिबा एटेक अदुदा इंडिया की लानमी सिंग मतिक चाना पाखुम पीखी ओरगलिबा फिफम मसिना इंडिया की लानमी सिंग मिकुप नाहुम सिंग लैरी इंटरनेशनल बॉर्डर अमदी LOC दा पाकिस्तान की लानमी सिंग लांदारकलबदी अदुबु थेंगननबा इंडिया की फोर्स सिंग दा खांगन खरारे नेशनल सिक्योरिटी एडवाइजर अजित डोभाल की माइकेदगी चाइनीज फॉरेन मिनिस्टर यांग यी अमदी US की मरी लेनबा सिंग दा पाकिस्तान सीजफेयर वायोलेशन तौरे हाइना खांगनख्रे माना मकादा फोंदोखिबदा पहलगाम टेररिस्ट अटैक अदुगिदमक इंडिया ना तंगाई फदना काउंटर टेररिज्म एक्शन सिंग चथखिबनी लाल हाइबसी इंडिया की अपाम नते हाइना सु फोंदोके नकल अमरोमदा भारत अमदी पाकिस्तान अनिगी मरक्ता लान सोना खरबा मतुंग नुमित तरुनी मतुंग द कश्मीर वैली द महौसा की पुंसीदा खरा मकै हंजिलकपा ngamkhre भारत अमदी पाकिस्तान अनिगी मरक्ता ngarang सीजफेयर चथखरबा मतुंग नुमिदांग पुंग 13 ताबा मतमदा कश्मीर वैली द एयर स्ट्राइक मिसाइल अमदी ड्रोन सिंग भावबा उखिबगा लोइनाना खोंजेल सु ताबा फंखि हाइरे ngasi matang sida video silo sinjarage channel sibu nusi biduna subscribe topsan bio haijari thank you